ꯃꯄꯨ ꯍꯥꯡꯃꯛꯇꯗꯤ ꯀꯧꯅꯨꯡꯅ ꯈꯨꯔꯨꯝꯖꯔꯤ ꯃꯇꯝ ꯑꯃꯗ ꯆꯥꯎꯔ ꯕꯤꯜꯗꯤꯡ ꯀꯌꯥ ꯁꯥꯗꯨꯅ ꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯨꯡꯅ ꯇꯥꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯕ ꯍꯧꯖꯤꯛꯅ ꯀꯅꯥꯁꯨ ꯂꯩꯅꯗ꯭ꯔꯕ ꯒhost town ꯑꯃꯒ ꯄꯪꯈꯛ ꯑꯣꯏꯗꯨꯅ ꯕꯤꯜꯗꯤꯡ ꯑꯀꯥꯏ ꯑꯇꯣꯏ ꯅꯠꯇꯅ ꯀꯩꯁꯨ ꯎꯕ ꯐꯪꯗ꯭ꯔꯕ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯀꯩꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯪꯅꯕꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯐꯥꯎꯗ ꯃꯤꯡ ꯇꯥꯕꯤꯌꯨ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯒꯤ ꯃꯇꯝꯗ ꯑꯃꯦꯔꯤꯀꯥꯅ ꯑꯅꯤꯁꯨꯕ ꯑꯦꯇꯣꯝ ꯕꯣꯝ ꯊꯥꯗꯣꯛꯈꯤꯕ ꯃꯐꯝ ꯖꯄꯥꯟꯒꯤ ꯅꯥꯒꯥꯁꯥꯀꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 14 ꯔꯣꯝ ꯆꯥꯎꯔꯥꯛꯅ 9 ꯃꯥꯏꯜꯁ ꯔꯣꯝ ꯁꯃꯨꯗ꯭ꯔꯔꯣꯝꯗ ꯆꯠꯂꯒ ꯂꯩꯕ ꯃꯐꯝ ꯑꯃꯈꯛꯅꯤ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯃꯥ ꯑꯥꯏꯂꯦꯟ ꯑꯥꯏꯂꯦꯟ ꯑꯁꯤ ꯍꯦꯛ ꯌꯦꯡꯕꯗ ꯂꯥꯟꯒꯤ ꯑꯆꯧꯕ ꯖꯍꯥꯖ ꯑꯃ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯖꯄꯥꯅꯤꯁ ꯂꯣꯟꯗ ꯃꯁꯤꯕꯨ ꯒꯨꯟꯀꯟꯖꯤꯃꯥ ꯃꯤꯅꯤꯡꯅ ꯕꯦꯇꯜꯁꯤꯞ ꯑꯥꯏꯂꯦꯟ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯑꯥꯏꯂꯦꯟ ꯑꯁꯤ ꯅꯥꯒꯥꯁꯥꯀꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯤ ꯇꯥꯟꯅꯗ꯭ꯔꯕ ꯑꯥꯏꯂꯦꯟ 100 ꯃꯅꯨꯡꯗ ꯑꯃꯅꯤ ꯈꯦꯠꯅꯔꯤꯕ ꯍꯥꯏꯕꯕꯨ ꯑꯇꯩ ꯑꯥꯏꯂꯦꯟꯁꯤꯡꯗꯗꯤ ꯑꯁꯪꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯃꯅꯥ ꯃꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤꯗꯗꯤ ꯑꯀꯥꯏ ꯑꯇꯣꯏ ꯕꯤꯜꯗꯤꯡ ꯅꯨꯡ ꯅꯠꯇꯅ ꯀꯩꯁꯨ ꯎꯕ ꯐꯪꯗꯦ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯑꯔꯣꯟꯕ ꯑꯃꯗꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯃꯐꯝ ꯑꯁꯤ ꯃꯇꯝ ꯑꯃꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯀꯣꯜ ꯃꯥꯏꯅꯤꯡ ꯇꯧꯐꯝ ꯖꯒꯥ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯀꯣꯏꯂꯥ ꯂꯧꯊꯣꯛꯐꯝ ꯖꯒꯥ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯇꯝ ꯑꯃ ꯄꯦꯇ꯭ꯔꯣꯂꯤꯌꯝꯒꯤ ꯄ꯭ꯔꯗꯛꯁꯤꯡ ꯄꯨꯊꯣꯛꯇ꯭ꯔꯤꯉꯩ 18-19 ꯁꯦꯟꯆꯨꯔꯤꯒꯤ ꯁ꯭ꯋꯥꯏꯁꯤꯗ ꯀꯣꯏꯂꯥ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏꯅꯔꯖꯤ ꯁꯣꯔꯁ ꯑꯃ ꯑꯣꯏꯔꯝꯃꯦꯕ ꯃꯤꯠꯁꯨꯕꯤꯁꯤ ꯀꯣꯔꯄꯣꯔꯦꯁꯟ ꯍꯥꯏꯔꯤꯕ ꯀꯝꯄꯦꯅꯤ ꯑꯁꯤꯅ ꯑꯥꯏꯂꯦꯟ ꯑꯁꯤ ꯐꯨꯀꯥꯍꯣꯔꯤ ꯐꯦꯃꯤꯂꯤ ꯃꯇꯝꯗꯨꯒꯤ ꯅꯤꯡꯊꯧꯒꯨꯝꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗꯒꯤ ꯑꯥꯏꯂꯦꯟ ꯑꯁꯤ ꯂꯩꯈꯤ ꯀꯝꯄꯦꯅꯤ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯀꯣꯏꯂꯥ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯀꯣꯏꯂꯥꯁꯤꯡ ꯑꯁꯤ ꯃꯥꯏꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯂꯕ ꯋꯥꯀꯔꯁꯤꯡꯒꯤ ꯃꯊꯧ ꯇꯥꯔꯝꯃꯤ ꯑꯃꯗꯤ ꯋꯥꯀꯔꯁꯤꯡ ꯑꯁꯤꯒꯤ ꯁꯄꯣꯔꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯑꯣꯏꯅꯕ ꯃꯐꯝ ꯑꯁꯤꯗ ꯑꯄꯤꯛꯄ ꯁꯤꯇꯤ ꯑꯃ ꯁꯦꯝꯒꯠꯄ ꯃꯊꯧ ꯇꯥꯔꯝꯃꯤ ꯖꯄꯥꯟ ꯑꯁꯤ ꯑꯥꯔꯊꯀ꯭ꯋꯦꯛ ꯁꯨꯅꯥꯃꯤ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯀꯟꯕ ꯃꯐꯝ ꯑꯃ ꯑꯣꯏꯕꯅ ꯑꯥꯏꯂꯦꯟ ꯑꯁꯤꯁꯨ ꯑꯆꯧꯕ ꯏꯊꯠ ꯏꯄꯨꯝ ꯁꯥꯏꯀ꯭ꯂꯣꯟ ꯁ꯭ꯇꯣꯝ ꯌꯥꯝ ꯇꯣꯏꯅ ꯁꯦꯠꯄ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯑꯥꯏꯂꯦꯟ ꯑꯁꯤꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯀꯣꯏꯕ ꯑꯁꯤ ꯃꯈꯣꯏꯅ ꯆꯥꯎꯔꯕ ꯄꯜ ꯋꯥꯜꯅꯆꯤꯡꯕ ꯈꯥꯖꯤꯜꯂꯝꯃꯤ ꯑꯥꯏꯂꯦꯟ ꯑꯁꯤ ꯌꯥꯝ ꯆꯥꯎꯕ ꯑꯥꯏꯂꯦꯟ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯑꯄꯨꯟꯕ ꯆꯥꯎꯕꯁꯤ ꯆꯥꯎꯔꯥꯛꯅ 1 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯃꯨꯛꯀꯤ ꯆꯥꯡ ꯊꯣꯛꯀꯅꯤ ꯃꯐꯝ ꯑꯁꯤ ꯃꯥꯏꯅꯤꯡ ꯇꯧꯕ ꯍꯧꯔꯛꯄꯗꯒꯤ ꯋꯥꯀꯔꯁꯤꯡ ꯃꯥꯏꯅꯔꯁꯤꯡ ꯑꯗꯨꯒꯤ ꯂꯩꯐꯝ ꯆꯥꯐꯝꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯕ ꯕꯤꯜꯗꯤꯡ ꯀꯌꯥ ꯁꯥꯗꯨꯅ ꯃꯐꯝ ꯑꯁꯤ ꯑꯄꯤꯛꯄ ꯇꯥꯎꯟ ꯁꯤꯇꯤ ꯑꯃꯒꯤ ꯃꯑꯣꯡꯗ ꯂꯩꯕ ꯍꯧꯔꯕꯅꯤ 1916ꯗ ꯑꯥꯏꯂꯦꯟꯁꯤꯒꯤ ꯄꯣꯄꯨꯂꯦꯁꯟ ꯑꯁꯤ ꯆꯥꯎꯔꯥꯛꯅ 3,000 ꯌꯧꯔꯛꯈꯤ ꯃꯁꯤꯒ ꯆꯥꯟꯅꯅꯕꯒꯤꯗꯃꯛ ꯋꯥꯀꯔꯁꯤꯡ ꯑꯁꯤꯒꯤ ꯂꯩꯐꯝ ꯆꯥꯐꯝꯒꯤꯗꯃꯛ ꯑꯅꯧꯕ ꯕꯤꯜꯗꯤꯡ ꯑꯆꯧꯕ ꯕꯤꯜꯗꯤꯡ 60ꯒꯤ ꯃꯊꯛꯇ ꯁꯥꯕ ꯑꯃꯨꯛ ꯍꯧꯈꯤ ꯕꯤꯜꯗꯤꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯝꯃꯤ 9 ꯁ꯭ꯇꯣꯔꯤ ꯕꯤꯜꯗꯤꯡ ꯋꯥꯡꯉꯝꯃꯤ 9 ꯋꯥꯡꯉꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯖꯄꯥꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯕꯤꯜꯗꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯁꯥꯕ ꯍꯧꯈꯤ ꯃꯇꯝ ꯑꯗꯨꯗ ꯀꯣꯏꯂꯥ ꯄꯨꯊꯣꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯆꯍꯤ ꯑꯃꯗ 150,000 ꯇꯟꯁ ꯐꯥꯎꯕ ꯄꯨꯊꯣꯛꯄ ꯉꯝꯈꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯅꯧꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯇꯦꯛꯅꯤꯛ ꯁꯤꯖꯤꯟꯅꯗꯨꯅ ꯀꯣꯏꯂꯥ ꯄꯨꯊꯣꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯛꯈꯤ ꯑꯁꯨꯝꯅ 1941ꯒꯤ ꯑꯗꯨꯋꯥꯏꯗ ꯃꯐꯝ ꯑꯁꯤꯒꯤ ꯀꯣꯏꯂꯥ ꯄ꯭ꯔꯗꯛꯁꯟ ꯑꯁꯤ ꯍꯦꯟꯒꯠꯂꯛꯇꯨꯅ ꯆꯍꯤ ꯑꯃꯗ ꯆꯥꯎꯔꯥꯛꯅ 44,10,000 ꯇꯟꯁ ꯐꯥꯎꯕ ꯄꯨꯊꯣꯛꯄ ꯉꯝꯈꯤ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯗꯥꯔꯛ ꯍꯤꯁꯇ꯭ꯔꯤ ꯑꯃꯁꯨ ꯂꯩꯔꯤ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯔꯤꯕ ꯁꯤꯟꯃꯤꯁꯤꯡ ꯋꯥꯀꯔꯁꯤꯡ ꯑꯁꯤ ꯆꯥꯏꯅꯤꯁ ꯅꯠꯇ꯭ꯔꯒ ꯀꯣꯔꯤꯌꯟ ꯄ꯭ꯔꯤꯖꯅꯔ ꯑꯣꯐ ꯋꯥꯔ ꯀꯌꯥꯃꯔꯨꯝ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯔꯤ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯒꯤ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯅꯝꯗꯨꯅ ꯄꯨꯔꯛꯇꯨꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯍꯟꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯀꯟꯇ꯭ꯔꯣꯚꯔꯁꯤ ꯑꯃꯁꯨ ꯂꯩꯔꯤ ꯋꯥꯔ ꯂꯣꯏꯔꯛꯄ ꯐꯥꯎꯕꯗ ꯆꯥꯎꯔꯥꯛꯅ ꯋꯥꯀꯔ 1,300 ꯃꯐꯝ ꯑꯁꯤꯗ ꯊꯋꯥꯏ ꯇꯥꯈꯤ ꯍꯥꯏꯔꯤ ꯃꯁꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯊꯕꯛ ꯁꯨꯕ ꯃꯔꯝꯅ ꯑꯦꯛꯁꯤꯗꯦꯟꯇꯦꯜꯂꯤ ꯁꯤꯕ ꯃꯐꯝ ꯑꯁꯤꯗ ꯅꯥꯔꯛꯄꯗꯒꯤ ꯁꯤꯕ ꯑꯃꯗꯤ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯕꯗ ꯏꯁꯤꯡꯗ ꯆꯣꯡꯊꯗꯨꯅ ꯁꯤꯕ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯤ ꯍꯥꯏ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔ ꯂꯣꯏꯔꯕ ꯃꯇꯨꯡ ꯀꯣꯜꯒꯤ ꯗꯤꯃꯥꯟ ꯑꯁꯤꯁꯨ ꯌꯥꯝꯅ ꯋꯥꯡꯈꯠꯂꯛꯈꯤ ꯑꯁꯨꯝꯅ 1959ꯗ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯄꯣꯄꯨꯂꯦꯁꯟ ꯃꯁꯤꯡ ꯑꯁꯤ 5,200ꯀꯤ ꯃꯊꯛꯇ ꯑꯣꯏꯈꯤ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯃꯊꯛꯀꯤ ꯁꯔꯐꯦꯁ ꯑꯌꯥꯝꯕꯗꯤ ꯋꯥꯀꯔꯁꯤꯡ ꯑꯁꯤꯒꯤ ꯂꯩꯐꯝ ꯂꯣꯏꯅ ꯁꯥꯈꯤ ꯄꯣꯄꯨꯂꯦꯁꯟ ꯗꯦꯟꯁꯤꯇꯤ ꯌꯦꯡꯂꯕꯗ ꯆꯥꯎꯔꯥꯛꯅ 835 ꯄꯤꯄꯜ ꯄꯔ ꯍꯦꯛꯇꯔ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯑꯦꯔꯤꯌꯥꯗ ꯌꯦꯡꯕꯗ ꯑꯗꯨꯒ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯑꯦꯔꯤꯌꯥꯒꯤ ꯑꯣꯏꯅ ꯌꯦꯡꯕꯗꯅ 1,400 ꯄꯔꯁꯟ ꯄꯔ ꯍꯦꯛꯇꯔ ꯑꯣꯏꯈꯤ ꯃꯁꯤ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯤ ꯀꯨꯡꯅ ꯇꯥꯕ ꯃꯐꯝ ꯑꯃꯒꯤ ꯔꯦꯀꯣꯔꯠꯁꯨ ꯑꯣꯏꯈꯤ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯑꯃ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯑꯃ ꯄ꯭ꯂꯦꯒ꯭ꯔꯥꯎꯟ ꯑꯃ ꯖꯤꯝ ꯁꯤꯅꯦꯃꯥ ꯍꯣꯜ ꯕꯥꯔ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯇ ꯅꯠꯇꯅ ꯇꯣꯉꯥꯟꯕ ꯄꯣꯠꯆꯩ ꯌꯣꯟꯕ ꯁ꯭ꯇꯣꯔ 15 ꯑꯃꯁꯨꯡ ꯕꯨꯙꯤꯁꯠ ꯆꯔꯆ ꯑꯃꯁꯨ ꯂꯩ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯑꯣꯏꯅꯗꯤ ꯈꯣꯡꯅ ꯑꯗꯨꯃꯛ ꯆꯠꯅꯔꯝꯃꯤ ꯃꯔꯝꯗꯤ ꯃꯇꯥꯏ ꯑꯃꯗꯒꯤ ꯑꯇꯣꯞꯄ ꯃꯇꯥꯏ ꯑꯃ ꯆꯠꯄꯗ ꯑꯁꯨꯝꯅꯒꯤ ꯃꯤꯅꯤꯠ 10 ꯈꯛꯇꯃꯛ ꯆꯪꯏ ꯂꯩꯐꯝ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯑꯃꯗꯤ ꯏꯁꯤꯡꯅꯆꯤꯡꯕꯗꯤ ꯐ꯭ꯔꯤ ꯑꯣꯏꯔꯝꯃꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯄꯕ꯭ꯂꯤꯛ ꯋꯥꯛ ꯍꯥꯏꯕꯗꯤ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯅꯥꯜꯍꯟꯕ ꯁꯦꯡꯗꯣꯛꯄ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯅꯆꯤꯡꯕꯗꯗꯤ ꯁꯔꯨꯛ ꯌꯥꯒꯗꯕꯅꯤ ꯍꯥꯏꯕ ꯔꯨꯜ ꯂꯩꯔꯝꯃꯤ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃꯅ ꯃꯐꯝ ꯑꯁꯤꯗ ꯎ ꯋꯥ ꯑꯁꯪꯕ ꯄꯥꯝꯕꯤꯅꯆꯤꯡꯕ ꯀꯔꯤꯃꯠꯇ ꯍꯧꯔꯝꯗꯦ 1963ꯒꯤ ꯁ꯭ꯋꯥꯏꯗ ꯒ꯭ꯔꯤꯟ ꯀꯦꯝꯄꯦꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜꯁꯤꯡꯅ ꯀꯪꯐꯥꯜꯗꯒꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎꯅꯆꯤꯡꯕ ꯄꯨꯔꯛꯇꯨꯅ ꯃꯥꯒꯤ ꯌꯨꯝꯒꯤ ꯇꯦꯔꯦꯁ ꯍꯥꯏꯕꯗꯤ ꯌꯨꯝꯊꯛꯇ ꯒꯥꯔꯗꯦꯟꯅꯆꯤꯡꯕ ꯁꯦꯝꯒꯠꯄ ꯍꯧꯈꯤ 1960ꯒꯤ ꯂꯣꯏꯔꯝꯗꯥꯏ 1967-68ꯀꯤ ꯁ꯭ꯋꯥꯏꯁꯤꯗ
Japangi economic phibam asi yamna fagalaki asumna coal mining to ba si yamna waba yamna risky oiba amadi paisa sangba process am oibana matamduda coal gi mohta oil thauna mohut sinba horoki Japanese government na coal mines sing asi tapna thingjingba horoki masida Hashima Island su yawba taki island amada coal mining to ba basi yamna aruba thawa mani adugi mathakta Japan gi climate asi yamna extreme oiba climate orami storm earthquake tsunami na chingba yamna toina thokan maramna island asigi wall sing akoiba asi yam toin kaiba maramna semjinba darkar orami masina extra money chalhanbata natana extra workforce darkar orami kaiguma tamdadi singi mai si 35 ki wave laktuna island sibu tuel gi selamagum chalhan su yawi Mitsubishi Corporation workers sing masing antana bona ba hawke toba mafam singda toba tabak sing gi sindok sin tawba nachingba tabak paikhat pa hawke asumna 1974 da mafam asigi missing asi 2000 rom tamak ngairake January 15 1974 da company asina officially oina mafam asi mining dagi close tawre haina loktoki tha ahungi manungda islands de leramba Mio kuding mafam asi thadoke chahi 90 rom chupna mafam asi dagi mining tawduna yamlaba coal 16.5 million ton henna mafam asi dagi putoki Hashima Island ngasi di millenadre madi miyamna kautongna island ama akiba island ama ka pangka oire matungina mafam asi ta millenna dabadagi kanana su thugairo tawduna mafam asi building sing ningkhairapa napi sing bina chingba hogalapa asi di u phange tahi kya mafam asi da Japanese government na ni changda thingba thamki lamhen tuem sing na kiguma changrosu madugi punishment acho pirami adu kinabana mi thidongna chang naramde island asi 21st century da amohana rediscover tawki amadi masigi popularity asi so hingalaki west country sing da tourist sing na yamna pamna mafam masu oiraki 2009 da mafam asi officially open tawki tabu sumnagi journalist sing khakta mafam do changba yarami 2008 da Hashima Island asi UNESCO gi World Heritage Monument ama oina gidamakta proposal taw thangaki 2009 dagi mafam asida tourism changba yare adubu safe oire haina kangba jaga akangna mafam khara khaktamak island asida changba yarami ama ayambadi tingduna thamami mafam asi popular orakpadagi TV series kya film kya da su yawba horoki 2009 da James Bond series ki Skyfall haina kangnaba movie asida sin kya mafam asida yawki aduga 2017 da South Korea na mafam asida based over Battleship Island haina movie thonba film ama su putoki asumna 2015 da UNESCO na officially oina mafam asi World Heritage Monument ni haina loktoki ngasi koina pangliba information asidi khara khaktani mafam asida tasengna kari thoki haibadudi mafam asida leiruba mishing aduna di soina khangani matang sida ngasi video asi loisanjage aina ngakibada soikilan kiba channel chauna pigani channel asibu puning thogot piba madinu kibibo oina like share subscribe tawbiramu atongda su kana video kya pudun lakchage yam pura po amukane kunjari